ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯟꯈꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯄꯤꯛꯇꯛ ꯇꯧꯕ, ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ, ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯜ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯅꯨꯡꯁꯤ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯀꯣꯟ ꯅꯥꯀꯣꯟꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯆꯤꯛꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯁꯥꯁꯟ ꯇꯧꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ꯫ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯅꯤꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝ ꯑꯗꯨꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯅ ꯇꯞꯈ꯭ꯔꯦꯗꯀꯣ꯫ ꯑꯇꯩ ꯑꯇꯩ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯅꯕ ꯍꯥꯏꯗꯅ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗ ꯈꯨꯠꯍꯩꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥ ꯂꯥꯟꯒꯤ ꯃꯍꯩꯗ ꯊꯋꯥꯏ ꯏꯆꯪ ꯆꯪꯕꯕꯨ ꯎꯗꯦꯅꯦ꯫ ꯃꯥꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯅꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯔꯣꯏꯅꯦ꯫ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯟꯖꯕꯁꯨ ꯏꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥ ꯂꯥꯟꯒꯤ ꯃꯍꯩꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯤꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯤꯗꯣ꯫ ꯄꯨꯛꯅꯤꯡ ꯆꯪꯕꯗ ꯅꯠꯇꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯗꯤ ꯎꯃꯪ ꯑꯁꯤꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯏꯆꯥꯅꯨꯄꯥꯅ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯎꯃꯪ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯕꯨ? ꯅꯪꯕꯨ ꯃꯔꯝꯒ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯆꯤꯡꯅꯕ ꯃꯔꯝ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯎꯆꯦꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯃꯪ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯅꯅꯥꯏꯅꯗꯤ꯫ ꯑꯗꯨꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯁꯤ ꯃꯥꯒꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯎꯆꯦꯛꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯩ ꯍꯥꯏꯅ ꯄꯥꯎ ꯇꯥꯖꯩ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜ ꯈꯪꯕꯒꯨꯝ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨ ꯏꯆꯥꯅꯨꯄꯥꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯅꯥꯏꯁꯤꯡꯅ ꯇꯝꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯎꯆꯦꯛꯁꯤꯡꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯏꯁꯩ ꯁꯛꯄ ꯇꯥꯔꯒ ꯃꯥꯒꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯑꯣꯏ ꯍꯥꯏ꯫ ꯃꯥꯅꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕ, ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯕꯗꯤ ꯎꯃꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯎꯆꯦꯛꯁꯤꯡꯅ ꯏꯁꯩ ꯁꯛꯄ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯗꯣ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯨꯝꯂꯤꯕ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯨꯕ ꯅꯠꯇꯕꯅꯤꯅ꯫ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯩꯒꯤ ꯏꯆꯥꯁꯦ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯎꯆꯦꯛꯁꯤꯡꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯃꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ, ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ, ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯈꯛꯅ ꯅꯨꯡꯁꯤ ꯈꯨꯜ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ
ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯀꯩ ꯂꯪꯒꯩ ꯁꯪꯗꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯆꯪꯂꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯄꯨꯡꯖꯥꯎ ꯑꯗꯨ ꯊꯤꯟꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ: "ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯁꯥ ꯅꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯣ! ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯍꯨꯔꯥꯟꯕꯁꯤꯡ ꯆꯪꯂꯛꯂꯦ! ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ!" ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯈꯛꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯃꯤ: "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯆꯦꯟꯅꯕ ꯇꯧꯔꯁꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯕ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯎꯗꯅ ꯆꯦꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯂꯥꯛꯂꯣ, ꯑꯩꯒꯤ ꯏꯅꯥꯏ ꯄꯨꯝꯕ ꯀꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯂꯒ ꯆꯦꯜꯍꯧꯔꯁꯤ꯫ "ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯄꯥꯎ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ." ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯁꯨ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯦ꯫ ꯃꯅꯥꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯣꯠꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯑꯃꯈꯛ ꯎꯃꯪ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯎꯕꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯋꯥꯐꯝ ꯑꯃꯈꯛ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ." "ꯀꯔꯤ ꯋꯥꯐꯝꯅꯣ? ꯇꯝꯃꯨ ꯇꯥꯁꯤ." "ꯃꯖꯥ ꯏꯕꯨꯡꯉꯣ, ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯏꯅꯤꯡꯊꯧ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯂꯨꯆꯣ ꯍꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯝꯅꯥꯏꯕ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯔꯥꯡ ꯂꯣꯏꯅ ꯆꯦꯟꯅꯈꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯉꯝꯂꯔꯣꯏ꯫ ꯏꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯇꯥꯛꯄꯤꯔꯛꯏ." ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯀꯔꯤ ꯍꯥꯏꯕ? ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ? ꯏꯌꯥ, ꯂꯥꯛꯆꯩꯗ! ꯃꯆꯥꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯕꯨ ꯃꯤꯐꯠꯇꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ!" ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯃꯈ꯭ꯌꯥ ꯆꯤꯛꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯄꯂꯦꯝ ꯏꯃꯥ, ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯩꯁꯦ ꯀꯌꯥꯗ ꯃꯤꯀꯤꯊꯤ ꯑꯣꯏꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩ ꯏꯇꯣꯝꯇꯅ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤꯒꯦ? ꯇꯥꯏꯕꯪ ꯁꯦꯝ ꯑꯃꯕꯨ ꯅꯆꯥꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯔꯣ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯍꯟꯕꯤꯔꯣ꯫ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯡꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯁꯣꯏꯗꯅ ꯅꯣꯛꯅꯍꯧꯔꯒꯅꯤ꯫ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ?" ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ? ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ꯫ "ꯅꯪꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕ?" ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ: "ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯎꯃꯪ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡꯕꯨ ꯅꯪꯅ ꯂꯨꯅ ꯇꯧꯖꯕ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯛꯇꯤ ꯈꯔ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ
ꯅꯪꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯆꯩꯊꯦꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯁꯛꯇꯤ ꯑꯗꯨ ꯂꯧꯖꯧ꯫ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯛꯇꯤ ꯑꯗꯣ ꯅꯪꯅ ꯂꯧꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯀꯔꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡꯅꯣ ꯑꯩꯅ ꯐꯪꯒꯗꯕ? ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯦ ꯁꯥꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯂꯪꯖꯥ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥꯁꯨ ꯅꯪꯒꯤ ꯅꯥꯡꯒꯟꯗ ꯄꯥꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯍꯟꯖꯤꯟꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯌꯦꯡꯗꯅ ꯅꯨꯡꯁꯤꯕ ꯊꯣꯛꯂꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯒꯅꯤ꯫ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ꯫ ꯑꯩꯒꯤ ꯁꯛꯇꯤ ꯑꯗꯨ ꯐꯪꯗꯨꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯟꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ? ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯗ꯭ꯔꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯠꯈꯤꯕ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯑꯗꯨ ꯄꯤꯅꯕꯤꯔꯣ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯃꯥꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯁꯛꯇꯤ ꯄꯤꯅꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯁꯥ ꯄꯥꯟꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯈ꯭ꯔꯦ꯫ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯊꯤꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯈꯤ꯫ ꯃꯁꯥꯒꯤ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯔꯦ: ꯍꯧꯖꯤꯛꯇꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯊꯧꯗꯥꯡ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯖꯔꯣ꯫ ꯅꯪꯒꯤ ꯑꯆꯥꯟꯕ ꯅꯅꯥꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯎꯆꯦꯛꯀꯤ ꯁꯥꯌꯣꯟ ꯑꯣꯜꯍꯜꯂꯒꯅꯤ, ꯃꯈꯣꯏꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯐꯪꯖꯅꯕ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯖꯔꯕꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯒꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯅꯪꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯊꯤꯕ ꯐꯪꯍꯜꯂꯔꯣꯏ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯨ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯎꯃꯪ ꯃꯔꯣꯜ ꯀꯌꯥ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯎꯆꯦꯛ ꯃꯈꯜ ꯀꯌꯥ ꯑꯣꯜꯍꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯔꯝꯗ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯊꯤꯕꯁꯨ ꯊꯤꯅꯔꯝꯗꯦ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯂꯥꯛꯂꯝꯕ ꯃꯇꯨꯡ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤ ꯈꯨꯜꯂꯝꯗꯝꯒꯤ ꯑꯃꯗꯤ ꯑꯇꯩ ꯊꯪꯅꯕ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ: ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯂ ꯃꯥꯜꯂꯦ, ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯛꯇꯤ ꯂꯥꯏꯔꯗꯅ ꯃꯃꯤ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯛ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ꯫ ꯑꯣ ꯄꯥꯝꯃꯨꯏꯗ, ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨꯁꯨ ꯆꯍꯤ ꯅꯧꯅ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅꯤ ꯍꯥꯏꯅꯔꯤꯕ꯫ ꯅꯨꯡꯉꯥꯏꯇꯦ, ꯏꯅꯤꯡꯊꯧ ꯕꯥꯔꯦꯜꯗꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯈꯨꯟꯖꯥꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫
ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯅꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯇꯣꯛꯂꯔꯦ꯫ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯅꯤꯃꯛ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯃꯝꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯏꯅꯨ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯑꯃꯈꯛꯀꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯍꯤꯡꯂꯛꯈꯤ꯫ ꯃꯃꯥ ꯁꯛꯄꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯂꯩꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ, ꯃꯁꯥꯒꯤ ꯇꯈꯟꯕꯤ, ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗꯕꯤ, ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯊꯣꯏꯅꯨꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯝꯗꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯏꯅꯨ ꯑꯁꯤ ꯌꯨꯝꯗꯨꯒꯤ ꯃꯤꯅꯥꯏꯒꯨꯝꯕꯅꯤ꯫ ꯂꯩꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ, ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯅꯤꯡꯗꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯁꯤꯔꯁꯤ ꯀꯗꯥꯏ, ꯍꯤꯡꯁꯤ ꯀꯝꯗꯧꯅ ꯍꯥꯏꯅ ꯁꯤꯕ ꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯅꯨꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛꯁꯤꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯁꯛꯄ ꯏꯁꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯖꯔꯒ ꯊꯣꯏꯅꯨꯒꯤ ꯑꯋꯥꯕ ꯀꯣꯛꯂꯝꯃꯤ, ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯎꯔꯒ ꯂꯩꯔꯤꯛ ꯑꯃꯗꯤ ꯂꯩꯅꯥ ꯃꯃꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯅꯔꯝꯃꯤ꯫ "ꯑꯣꯟꯊꯣꯛꯅꯕꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯎꯆꯦꯛꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯩꯌꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯉꯥꯎꯔꯒ ꯆꯠꯀꯦꯒ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯃꯤꯋꯥ ꯇꯥꯍꯟꯕꯤꯅꯨ꯫ ꯑꯎꯕ ꯃꯤꯅ ꯅꯪ ꯎꯔꯒ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯎꯆꯦꯛ ꯋꯥꯌꯥ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕꯤꯈꯤꯕ ꯌꯥꯗ꯭ꯔꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯔꯤꯒꯤ ꯑꯃꯨꯛ ꯌꯦꯠꯄꯤꯔꯤꯅꯣ?" ꯍꯥꯏꯒꯨꯝꯃꯗꯅ ꯏꯃꯥ, ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ "ꯅꯣꯏ ꯅꯆꯦꯁꯦ ꯉꯥꯎꯔꯕ꯭ꯔꯥ? ꯎꯆꯦꯛꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯗꯤ" ꯍꯥꯏꯅ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯏꯀꯥꯏꯗꯅ ꯀꯩꯝꯇ ꯈꯨꯝꯃꯝꯗꯦ꯫ ꯃꯕꯨꯛ ꯑꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯤ ꯑꯃꯠꯇꯅ ꯇꯤꯟꯅꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯎꯃꯪꯗ ꯆꯠꯂꯒ ꯁꯥ ꯎꯆꯦꯛꯁꯤꯡꯒ ꯄꯨꯜꯂꯤꯅꯤ ꯍꯥꯏꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯔꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯛ ꯂꯩꯅꯥ ꯃꯃꯥ ꯃꯆꯥꯅ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯀꯔꯦꯝꯅꯔꯝꯃꯤ, ꯅꯣꯛꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯥꯒꯤ ꯄꯣꯛꯇꯕꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯔꯩ ꯆꯀ꯭ꯔꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯂꯩꯔꯤꯛꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯇꯧꯔꯤ ꯅꯪ? ꯅꯁꯥꯅ ꯈꯪꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯆꯥꯅꯕ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯆꯠꯄ ꯌꯥꯗ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯍꯥꯟꯅ ꯈꯔ ꯁꯣꯛꯂꯨꯕꯅꯤ." "ꯅꯆꯤꯟꯒꯗꯣ ꯈꯨꯝꯂꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯆꯠꯂꯨ ꯄꯔꯞ ꯄꯔꯞ, ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯅꯤ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯑꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯄ ꯎꯕꯗ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯍꯦꯟꯁꯥꯡ ꯊꯤꯔꯤꯉꯩ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯏꯁꯩ ꯀꯌꯥ ꯁꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯍꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯣ ꯊꯣꯏꯅꯨꯅ ꯃꯁꯛ ꯈꯪꯗꯕꯅꯤ, ꯇꯁꯦꯡꯕꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯃꯛꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯝꯃꯤ꯫ ꯌꯥꯔꯕꯗꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯔꯝꯃꯨꯕ." "ꯀꯔꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯁꯛꯂꯕꯤ? ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯂꯩꯔꯤꯌꯦ꯫ ꯇꯨ, ꯑꯁꯣꯝꯗ ꯎꯔꯤꯕ ꯎꯖꯥꯎꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯎ ꯑꯃꯈꯛꯇ ꯎꯆꯦꯛ ꯃꯀꯣꯜ ꯑꯃ ꯁꯥꯔꯤ꯫ ꯎꯆꯦꯛ ꯃꯀꯣꯜ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯊꯤꯗꯨꯅ ꯀꯞꯍꯧꯔꯤ꯫ ꯏꯃꯥꯅ ꯄꯥꯡꯒꯜ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯝꯂꯕꯗꯤ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯜꯗ ꯍꯥꯟꯅꯒꯨꯝ ꯊꯝꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯀꯝꯗꯧꯅ ꯋꯥꯡꯂꯕ ꯎꯖꯥꯎ ꯑꯁꯤ ꯀꯥꯔꯨꯒꯅꯤ? ꯑꯗꯨꯅ ꯏꯆꯥ ꯁꯛꯂꯕꯤ, ꯌꯥꯔꯕꯗꯤ ꯅꯪꯅ ꯎꯖꯥꯎ ꯑꯗꯨꯕꯨ ꯀꯥꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯨꯕ."
ꯑꯩꯅ ꯁꯣꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯀꯔꯣꯝ ꯃꯥꯏꯀꯩꯗꯅꯣ ꯎꯖꯥꯎ ꯑꯗꯨꯅ ꯍꯧꯔꯤꯕꯕꯣ? ꯏꯃꯥꯅ ꯃꯐꯝ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯣ꯫ ꯅꯆꯥ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯒ ꯏꯃꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯅꯤ ꯎꯖꯥꯎ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯁꯨꯛꯂꯕ ꯃꯝꯂꯕ ꯃꯐꯝ ꯑꯁꯣꯝꯗꯅꯤ ꯏꯆꯥ ꯁꯛꯂꯕꯤ꯫ ꯇꯁꯦꯡꯕꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯆꯪꯕ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯅꯨꯡꯁꯤ ꯈꯨꯜꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ꯫ ꯐꯒꯅꯤ ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯈꯣꯡꯁꯥꯟꯖꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯣꯏꯅꯨꯁꯨ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯎꯖꯥꯎ ꯀꯨꯡꯅ ꯍꯧꯕ ꯃꯝꯂꯕ ꯁꯨꯛꯂꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯎꯆꯦꯛ ꯃꯆꯥ ꯑꯗꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯀꯣꯟꯅꯊꯪꯗ ꯐꯪꯂꯦ ꯎꯆꯦꯛ ꯃꯆꯥ ꯑꯗꯣ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯇ꯭ꯔꯪꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕ ꯅꯨꯡꯁꯤ ꯈꯨꯜꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯃꯅꯨꯡꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯅ ꯇꯥꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ꯫ ꯊꯣꯏꯅꯨ ꯆꯪꯁꯤꯟꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛ ꯃꯆꯥꯅꯣ! ꯑꯄꯣꯛꯄ ꯅꯃꯥ, ꯄꯣꯛꯃꯤꯟꯅꯕ ꯅꯆꯤꯟ ꯅꯅꯥꯎ ꯀꯥꯏꯅꯔꯦ ꯈꯟꯅ ꯅꯪꯅ ꯋꯥꯅ ꯈꯥꯡꯕ ꯎꯔꯒ ꯊꯣꯏꯅꯨ ꯑꯩꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯅꯨ, ꯑꯩ ꯂꯥꯛꯂꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯎꯖꯥꯎ ꯑꯁꯤꯗ ꯀꯥꯗꯨꯅ ꯅꯪꯒꯤ ꯅꯀꯣꯜꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯣꯏꯅꯨ ꯑꯁꯤ ꯎ ꯀꯥꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎ ꯀꯥꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯎꯖꯥꯎ ꯑꯗꯨ ꯀꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯜ ꯊꯪꯕ ꯃꯁꯥ ꯑꯗꯨꯗ ꯁꯥꯔꯝꯕ ꯎꯆꯦꯛ ꯃꯀꯣꯜ ꯑꯗꯨꯗ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯅꯨꯡꯁꯤ ꯈꯨꯜꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯣꯡꯅꯥꯎ ꯋꯥꯡꯃꯗꯒꯤ ꯂꯩꯀꯣꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯌꯦꯡꯂꯤꯕ ꯊꯣꯏꯅꯨꯅ ꯎꯖꯥꯎ ꯀꯥꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕు ꯃꯀꯣꯜꯗ ꯊꯝꯂꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯁꯛ ꯑꯃꯗꯤ ꯃꯇꯧ ꯌꯦꯡꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯀꯔꯝꯕ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯖꯥꯅꯣ ꯅꯍꯥꯛꯄꯨ? ꯁꯑꯣꯡꯁꯤꯗ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦꯗ꯫ ꯇꯁꯦꯡꯅ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯑꯃ ꯑꯃꯨꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯃꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯜꯂꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯁꯛꯇꯝ ꯎꯔꯒ ꯀꯤꯗꯨꯅ ꯆꯦꯟꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯞꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯌꯦꯡꯖꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯂꯥꯞꯅ ꯊꯣꯡꯅꯥꯎꯗꯒꯤ ꯊꯣꯏꯅꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗ ꯊꯣꯏꯅꯨꯗꯨ ꯃꯈꯣꯜ ꯍꯧꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯥꯅ ꯎ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡꯅ ꯅꯦꯠꯂꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯈꯪꯍꯧꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯈꯣꯡꯅ ꯅꯥꯟꯊꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯣ꯫ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯊꯕ ꯇꯧꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯐꯟꯗꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯑꯋꯥꯡꯕ ꯎꯖꯥꯎꯗꯒꯤ ꯇꯥꯔꯛꯄ ꯑꯣꯏꯕꯅ ꯑꯀꯤꯕꯅ ꯍꯦꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯅ ꯂꯩꯃꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯅ ꯑꯣꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯊꯣꯏꯅꯨꯁꯨ ꯍꯧꯖꯤꯛꯇ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯛꯇꯝ꯫ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯣꯏꯅꯨꯅꯗꯤ ꯎꯃꯪꯗ ꯂꯩꯕ ꯑꯆꯧꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫
ꯊꯣꯏꯅꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯈꯜ ꯃꯈꯜꯒꯤ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯣꯏꯔꯦꯀꯣ ꯎꯃꯪ ꯑꯁꯤꯗꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯐꯩꯕꯝꯅꯅ ꯄꯝꯗꯨꯅ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯂꯒ ꯅꯤꯡꯊꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯂꯨꯛꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯖꯤꯕ ꯅꯍꯥꯛꯄꯨ ꯇꯣꯜꯂꯕꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯁꯣꯝꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅꯁꯨ ꯁꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯁꯣꯝ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯎꯔꯒ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯍꯨꯠ ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯣ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯤꯅꯣ ꯅꯍꯥꯛꯄꯨ? ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯔꯒ ꯀꯤꯗꯨꯅ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕ! ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ꯫ ꯁꯣꯝꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ꯫ ꯁꯣꯜꯂꯕ ꯇꯣꯜꯂꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯇꯝꯊꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯁꯥ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟ ꯈꯪꯕ ꯍꯥꯏꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯄ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯅꯤ? ꯑꯩꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ, ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯖꯕ꯫ ꯃꯔꯨꯞ ꯑꯃ ꯐꯪꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯣꯝꯕꯨ ꯑꯩꯅ ꯑꯩꯒꯤ ꯁꯪꯒꯥꯏ ꯃꯁꯛ ꯇꯥꯛꯆꯒꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯒꯗ꯭ꯔꯥ? ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯥꯛꯑꯣ ꯃꯥꯡ ꯊꯥꯔꯣ, ꯑꯩꯅ ꯅꯇꯨꯡ ꯏꯟꯅꯔꯛꯀꯦ, ꯅꯪꯒꯤ ꯁꯪꯒꯥꯏ ꯃꯁꯛ ꯇꯥꯛꯂꯔꯣ꯫ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯐꯖꯕ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯁ꯭ꯋꯔꯒꯒꯤ ꯂꯩꯀꯣꯜꯗꯒꯤ ꯇꯥꯗꯕ ꯁꯅꯥ ꯀꯣꯅꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕ, ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯍꯥꯡ ꯍꯥꯡꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦꯗ꯫ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯅꯠꯇ꯭ꯔꯅꯦ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯈꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯕ꯭ꯔꯥ? ꯌꯥꯝꯅ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯔꯤ ꯈꯔ ꯃꯈꯩꯗꯤ ꯇꯥꯖꯔꯦ꯫ ꯑꯩꯗ ꯅꯠꯇꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯅꯔꯝꯒꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯔꯝꯃꯤ ꯍꯥꯏꯕ ꯇꯥꯖꯩ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯇꯁꯦꯡꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯥꯡꯗ ꯃꯥꯡꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯃꯥꯡꯕ ꯅꯠꯇꯦ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯅꯕ, ꯊꯤꯕ ꯐꯪꯗꯅꯕ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯟꯗꯥꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ, ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯝꯗ, ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯔꯝꯗ ꯊꯣꯏꯅꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗ ꯊꯦꯡꯅꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯣꯏꯅꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯪꯅꯤꯡꯂꯤꯕ ꯈꯪꯅꯤꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯊꯃꯣꯏꯗ ꯑꯣꯝꯁꯤꯟꯗꯨꯅ ꯊꯣꯏꯅꯨ ꯑꯗꯨꯃꯛ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯖꯔꯕꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯣꯏꯅꯨꯗ ꯎꯠꯂꯝꯃꯤ꯫ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯆꯧꯕ, ꯃꯤꯊꯨꯡꯁꯪ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ, ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯀꯥ, ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡꯒꯤ ꯀꯥꯅꯆꯤꯡꯕꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗ ꯊꯣꯏꯅꯨꯗ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯏꯅꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯖꯥ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯗꯣꯛꯆꯒꯦ, ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯅꯨ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯆꯤꯡꯅꯗꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯇꯔꯛ ꯇꯔꯛ ꯂꯩꯕ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯅꯨꯖꯥꯏꯕꯤ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯒ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕꯒꯦ ꯊꯣꯏꯅꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯊꯨꯡꯈꯤꯗꯦ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯇ ꯂꯥꯛꯄꯅꯤ ꯃꯥꯕꯨ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯨꯝꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯆꯩꯅꯤꯡꯕ ꯃꯑꯣꯡꯗ ꯆꯩꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯪꯅ ꯀꯅꯥꯒꯤꯁꯨ ꯃꯩꯁꯥ ꯂꯥꯡꯗ ꯂꯩꯖꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯊꯣꯏꯅꯨꯅ ꯈꯜꯂꯝꯃꯤ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯪꯒ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒꯦ ꯊꯣꯏꯅꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕꯁꯨ ꯊꯋꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯊꯣꯏꯅꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯗꯨꯋꯥꯏꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯎꯔꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗ ꯂꯤꯔꯛꯂꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄꯤ ꯑꯃꯅ ꯌꯣꯛꯄꯤꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯃꯥ ꯁꯛꯄꯤ ꯏꯗꯣꯝꯆꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯩ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯏ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯌꯥꯟꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯆꯥꯗꯒꯤ ꯑꯆꯧꯕ ꯐꯥꯎꯕ ꯑꯩꯕꯨ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯃꯈꯣꯏꯅ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯕꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗꯅ ꯑꯗꯨꯃꯛ ꯁꯤꯌꯨ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛ ꯊꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯊꯣꯏꯅꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯋꯥꯍꯩꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯌꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯇꯥꯊꯤ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯊꯣꯏꯅꯨ ꯃꯥꯅ ꯊꯣꯡꯅꯤꯡꯕ ꯍꯦꯟꯁꯥꯡ ꯃꯊꯦꯜ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯎꯍꯩ ꯆꯥꯔꯝꯃꯤ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄ ꯏꯍꯥꯡ ꯍꯥꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯗ ꯊꯣꯏꯅꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯤ ꯃꯗꯨꯗꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯣꯏꯅꯨꯕꯨ ꯂꯣꯟꯅ ꯀꯨꯞꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯎꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯔꯝꯃꯤ ꯍꯥꯟꯅ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯅ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯑꯩꯅ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯜꯂꯤ ꯇꯥꯛꯄꯅꯤ ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ
ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯁꯤꯔꯅꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯁꯤ ꯑꯁꯨꯝ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯏꯁꯥꯅ ꯏꯁꯥꯗ ꯑꯋꯥꯕ ꯄꯤꯖꯗꯣꯏ ꯁꯔꯨꯛ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯃꯥꯅ ꯌꯥꯔꯛꯂꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯏꯅꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯞꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨ ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯅꯥꯛꯇꯝꯅ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯍꯥꯟꯈꯩ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯅ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯝꯃꯤ ꯊꯣꯏꯅꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈꯤꯔꯝꯃꯤ ꯃꯇꯝ ꯃꯥꯡꯍꯜꯂꯨꯕ ꯇꯧꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯎ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯊꯣꯟꯕꯤꯌꯣ ꯅꯪꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯖꯥꯅꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯊꯣꯏꯅꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕꯁꯨ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯊꯣꯏꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯤ ꯊꯣꯏꯅꯨꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯅ ꯃꯊꯪ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯐꯪꯖꯒꯦ ꯊꯣꯏꯅꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯇꯁꯦꯡꯅ ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯥ ꯑꯩꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯁꯛ ꯇꯥꯛꯄꯗ ꯏꯀꯥꯏꯔꯣꯏꯗ꯭ꯔꯅꯦ ꯅꯪꯅ ꯂꯧꯅꯤꯡꯕ ꯁꯛꯇꯝ ꯂꯧꯁꯅꯨ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯒꯦꯔꯥ ꯇꯝꯊꯤꯕ ꯁꯥꯏꯑꯣꯟ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯤ ꯅꯪꯒꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯠꯇꯦ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯦꯛꯇꯨꯅ ꯂꯩꯈꯤꯕ ꯏꯍꯨꯜ ꯑꯗꯨꯕꯨꯅꯤ ꯊꯣꯏꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯀꯝꯗꯧꯅꯅꯣ ꯈꯪꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯑꯔꯪꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯊꯛꯂꯗꯨꯅ ꯊꯣꯏꯅꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯊꯣꯏꯅꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯑꯉꯛꯄ ꯁꯛꯇꯝ ꯑꯃꯈꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯇꯕ ꯆꯤꯡꯂꯦꯝꯕ ꯁꯑꯣꯡ ꯁꯥꯗꯥꯅ ꯃꯤꯠ ꯊꯛꯅ ꯐꯖꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯞꯂꯝꯂꯤꯕ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯆꯥꯛ ꯆꯥꯕꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯒꯦ
नुमित अदुगी नुंथिल यौरक्ले मखोय अनी पुना साक्संगदा चाक चामिनरिङै तंजा अदुदा मजा इबुंगो थौबना मागे असेंबा वारी पुंबा थोइनुदा लोइना लिथोक्लमी खुलाई मतिक चाना पाइरबा हुरानबसिंग अदुना सना कोनुंग मनुंगदा चंगलखिबा मतौ करमना मखोयसिंगना इनिंगथौ पिबारेल अमदी सना इबेमा लेक्सना हातखिबा अदुगी मतुंग तारकपदा मजा इबुंगोना कमदौना उमंगी लाइरेंबी अदुगा थेंगनखिबा अदुगा लाइरेंबी अदुना हुरानबसिंगदु हातपा ngamnaba हाइदुना मंगोंदा शक्ति पिरखिबा हाइबना चिंगबसिंग अदु मजा इबुंगो थौबना लिथोक्लमी वारीसिंगदु लीबा लैरकपदा मजा इबुंगो थौबना थोइनुदा असुमना हाइरमी हौजिकति आइसु आइगी हानागी ताइबंग मिओइबगी सक्तम अदुदा हंजिल्ले अदुना अइखोय अनिना सना कोनुंग सिगी निंगथौ अमदि सना इबेमा ओइना पानबा यारगनी पुमनमक मजा इबुंगोगी याथंगनी ननाई नुबी अइना करिबु खंगजगनी सना थवल फंगजबना ननाई अइगी इथवैजगे नयाथंग ताउथरकपा खुदिंग ननाई अइना फिगाव साना याजगे असुमना मजा इबुंगो थौबा अमदि थोइनु मखोय अनिदु नुमित अदुदगी हौना सना कोनुंग अदुगी निंगथौ अमदि सना इबेमा ओइना पानबा हाइना यानरमी तंजा अदुदा अंगकपा थौदो अमखकसु थोक्लमी मतम अमदा मजा इबुंगो थौबगी असानबा मनाई ओइदनु लैरमबा मिओइसिंगदु उमंगी लाइरेंबीना उसेक ओलहंदुना मजा इबुंगोगी थवल फंगहनखि हौजिकति मजा इबुंगो थौबसु ताइबंग मिओइबगी सक्तमदा हंजिल्लबनिना उसेक सिंगदुसु अमुक हन्ना ताइबंग मिओइबा ओलदुना मजा इबुंगो थौबा अमदि थोइनु मखोय अनिगी असानबा मनाई ओइरमी मनाई अमना असुमना हाइरमी हौजिक अइखोय पुंबा हानगी फिबमदा हंजिले अमुक हन्ना मजा इबुंगो थौबगी थवल तौबा फंगजरे सिदगी हेना हराउबा मिकुप अमुक हन्ना लाक्लरोय मतम कुइना सना कोनुंग असिगी निंगथौ फमथोलसे हांगदुना लाक्ले हौजिकति अइना निंगथौ ओइदुना कोनुंग असिबु नौना ngakलगनी अदुगा अइगी चानबी थोइनुना सना इबेमा मिंगथोल फंगदुना अइगी ओइगी तांगबलदा फमहलगनी ngasiगी नुमित असिदगी हेना नुंगाइबा नुमित अमा लाक्लरोय अदुदी मजा इबुंगो अमदि इबेमा अनिगी पुंसिरे पुंसेंबा असिबु करंबा नुमिता पांगथोक्सिगे हयेंगी मथंग असे यामना फबा नुमितनि अदुना नुमित अदुदा अइखोय अनि पुंसिरे पुंसेमनबा नखोय पुमनमंगना सेम साबा हौरो फगनी मजा इबुंगोगी याथंग फंगलबदा मनाइसिंग अदुना थवाई वाना सिनलांबा होटनरमी सना कोनुंग अदु नौना लेटिंग तौरमी मतमदि हौखिबा खंगहौदे ngasiनी मजा इबुंगो थौबा अमदि थोइनु मखोय अनिगी लोहोंगबा नुमित अतै अतै मिओइसिंग याउदना मखोय खरा खकना यामना इंगना मसा नाना लोहोंगबगी थौरम अदु पांगथोक्लमी मतम सांगना ताइबंग मिओइबगी सक्तम ओइगी फंगलुद्रबा मजा इबुंगो ओइरबसु सना कोनुंगी नुंगाइबदगी मतम खरा लापना लैरबा थौबनी अदुगा अमरोमदना लाइबक थीबी कयागी मरक्तगी ख्वाइदगी लाइबक थीबी थोइनुनी मपुनसिगी नुंगाइबा मसक खंगलक्त्रबी अवाबदना मसरुक ओइजरबी थोइनुनी मखोय अनिगी पुंसिली पुंसेंबगी हराउबा मिकुप अदु उबदा उमंगी लाइरेंबी अदुना लापना येंगदुना मपुंगनिंदा थौजाल पिरमी नुंगसीदा पाखंग ओइबा लेसा ओइबी नखोय अनिसे ताइबंग मपु माना तमलमदुना हौजिकति पुंसिली पुंसेमलेदो नखोय अनिगी तुंगी पुंसिदा अवाब मसक खंगदबा नुंगाइबदना पिक थनबा पुंसि अमदा नखोय अनिगी नचासिंगा पुन्ना लैबा ओयुको असुमना उमंगी लाइरेंबी मागी थौजाल फंगलबा नौना फमथोल कारबा इनिंगथौ अमदि सना इबेमा अनिदु टेक तकाइदा याइबी मरांग